ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯃꯁꯛ ꯈꯪꯗꯕꯗꯒꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕ ꯋꯥꯠꯂꯛꯄꯅꯦꯅ ꯑꯩꯈꯣꯏ ꯌꯥꯝ ꯇꯣꯏꯅ ꯄꯟꯕ ꯑꯃ ꯇꯥꯔꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯁꯦ ꯆꯍꯤ 2000 ꯍꯦꯜꯂꯛꯑꯕ ꯉꯔꯥꯡ ꯅꯍꯥꯟ ꯈꯛ ꯍꯧꯔꯛꯄ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯔꯤꯕ ꯀꯜꯆꯔꯁꯤꯡꯁꯤꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯋꯥꯠꯄ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯀꯣꯏꯁꯟ ꯑꯃꯇꯪ ꯍꯪꯖꯒꯦ ꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ரி ꯃꯌꯥꯝ ꯌꯥꯎꯕ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯀꯜꯆꯔ ꯃꯁꯛ ꯇꯥꯛꯄ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯆꯠꯅ ꯂꯣꯟꯆꯠ ꯃꯁꯛ ꯇꯥꯛꯄ ꯂꯥꯏꯔꯤꯛꯁꯤ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯐꯪꯒꯦ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯒꯦꯅ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛꯁꯦ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯒꯦ ꯃꯁꯤ ꯍꯥꯏꯔꯒ ꯃꯁꯤꯗ ꯃꯅꯤꯄꯨꯔꯗ ꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕ ꯃꯤ ꯂꯩꯇꯕꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯁꯤꯗ ꯐꯪꯕꯅꯤ ꯁꯤꯗ ꯆꯠꯂꯨ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛꯁꯦ ꯄꯥꯔꯒꯗꯤ ꯅꯪ ꯁꯤ ꯈꯪꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯈꯣꯏꯗ ꯀ꯭ꯂꯨ ꯑꯃꯐꯥꯎ ꯂꯩꯇꯦ